Lakhipur Online Putoksaba Mars ki tang mari Yumsa Kaisha Numit ki Khomjinba Pao tabirasi. Ahanbada Maroi Pao Lagriba Assam Assembly Mikalda Lakhipur Kendradagi Congress ki mirep oina Maimum Santi Kumar Singh bu khalakre. Marfutara Taruk Suba Lamta Thabung Mipam Len Udharbon Loisang Masa Badugor da Pangthokre. Lamta Thabung Lining Mipam Jiribam da Supangthokre. Assam amadi Tripura da Puari ki Tizin Khongsatama Lamthakre. Lakliba Mars ki taramari da Pradhan Mantri Narendra Modi Silchar da Laktuna Tongan ba project ya ureb uyung tamlagani. Bangladesh da leriba Manipuri Singi Puari ka sagonari pamapam sing yang sinbinaba Manipur lenga ki mideng chingsilakli. Tehran da ngarang makhatana Iran ki headquarter kaya da Israel landakre. Bharat macha sing sapagataba mapam sing da puthorakre amasung Maifa amadi Pauna Club na sinduna Yauseng Sports Festival lisingani ka kuntaruk Rongpur da hudokre. Haujik mapungoi papau tabirasi. Lagliba Assam Assembly Mikalda Lakhipur Kendradagi Congress ki mirep oina Maimum Santi Kumar Singh bu khalakre. All India Congress Committee AICC na candidate singibing lauthok ki list aduda chamagatara mari Lakhipur constituency ki Congress ki mirep oina Dr. Maimum Santi Kumar bu khalaki bane. Party asige Central Election Committee na ngarang lauthok ki press release amada Assam ki tongan ba kendra singi damak candidate Nifunitoi ki ming AICC ki General Secretary KC Benugopal na khudek piduna lauthokhe. Maimum Santi Kumar Singh na Lakhipur Kendra gi oina ticket panglakpa sida National Manipuri Progressive Front ki maiketagi harau nungai ba phongdorakle. Panmayai list asida Lakhipur Kendra dagi M Santi Kumar Singh ka loinana Udarbun dagi Ajit Singh, Silchar dagi Abhijit Paul, Borkhola dagi Amit Kumar Kalwar, Sonai dagi Aminul Haq Loskor amasung Patharkandi dagi Kartik Sena Sinha asina chingba Congress ki mirep oina khankre. Apok pamarup Udarbon Loisang Masa Badugor na Chillangduna Marfutara Taruk Suba Lamta Thabung Mifam Len amadi Apok pa Khurambagi Thauram Numinini Chupna Mars ki tang ani amasung ahumda Udarbon Loisang Masa Badugor da pangthokre. Haudok pa numit Mars ki tang anida Apok pamarup ki General Body ki mipam pangthokhe. Nini Chanba numit Mars ki tang ahum Ayuki Thauramda Phambal Iratpa Phambal Thagol Isai Mingkhai Laubuna Chingbagi Thauram Sing pangthokhe. Nungtilgi session da apong mipam ama pangthokhe. Mipam asida Nongthombam Ibung Halluang President Apok Pamarup Puspa Robidas ZPC Arkatipur Soraisam Maipak Khabanganba Luching Ahal Apok Pamarup Saiton Manipur Saikhom Ningthau Mangang Khangabok Manipur amadi atay miyoi kayana mipam mapo masung athoiba mitung oina phambak thakta leitengkhe. Apong ba mipamda Soraisam Maipak Khabanganbana mitei inata lamdata haiba hiramda wangangkhe. Laisram Bala Sribarna mitei gi haurakwari aduga Khairakpam Sekhar Basikhong Manipurna lamta haibasi karino haiba hiramasida aduga Laisram Gauranitai Padugorna Yausang aduga Yumnam Setyabrata Dharmanagar Tripurana Lining Halna Thambiramba Lairik Singda lamta ta haiba hiramasida wafam thambikhe. Nini chupna pangthoki ba thoromasida Assam Manipur amadi Tripurana chingbadagi miyoi kayana saruk yakhe. Roya Popana, highly balloon sing Simako, the Kami Haraga, Oigi source Tingaga Jetty source, Honoratamna, Lenin those solar in a single layam, Mayam Toratana, or losing the Tamari Marika High. Jetty source, Mukingaga, Oigi source, Mukam Torapada, Laidembi, Imalim Sea, the finishing of Mayam Toratana, losing the Makochumari Marika Kidana, Puri, Wari the Mayam, who was a Panadana Maya Pana. Aduna Taiwan midi lagi hateng sadani maram masina ay koina liningan sina thambira magi matongina ichupi ay basi aduki matik maya ilay aduna akoi ichupi set pase achamba phije nate ada numit ki matik maya ina acha chata pumna o heli hay bagi numit ko lining tho sana mai hay na khurami numit ki manung da mayon da changuna leidiba ibu maki masagum di je pasaba yabanate mahaki matik maya itna phudok na pumna ma jokpire bani lining dhauni mitai gi ipana ipuna tagi chanalaba adugumba haina ki ba lamchat pu thadok pa ngamdabagum aduna kwa ki mohumda
ukil na marum koksal laga ukil oiraga paithok pigom apokpada changaga apokam paithok usu jawi mata tobigano laining han na takpiram bani masi lamda tha oiba matam sida haidi kharam lai phawrok pai nai se lai phawrok pa lai na hai se kari no na haibu duga aikoi gi miyo bagi punshi gi lamda tha maturity oiba mature oiba mapung marai pharak pa mi amana mapung marai phara abadi mana aikoi gi nupida oraso mama oibagi matam da jawrak pa asugumba artha da masi madugi ichenduni lining hana thambiram ise Kasar Lakhipur gi hojikna Mumbai da leriba seisakpa Kaisam Ibotombi gi khwaidagi anoba kudol oina prem kahani haina mingthonba Krishna Bhajan Hindi sayama ngarang Mars ki tang ahum Holi gi thoromga mari leinana Mumbai da release tawkre banbayai mafam aduda mahakbu Indrajit Kaisam haina minggonari isei ase miyamna mahaki Iksa World hairiba YouTube channel asida taba phangbigani loinana isei gi link su pawasi gi comment section da hapthanu thamli Sri Kaisam Ibotombi Lakhipur gi laikidraba Kaisam Punsi amasung Kaisamongbi Rupapati gi machanupa tombani तेरी मेरी प्रेम कहानी दुनिया बन गई तेरी मेरी प्रेम कहानी दुनिया बन गई दीवानी तेरी मेरी प्रेम कहानी दुनिया बन गई दीवानी मैं हूँ प्रियतम तेरा तू है प्रियतमा मेरी Ahan taranithoi haunasang apokpa marup uchathol thausang masana sinduna apokpa marup uchathol thausang masa jiribam pana meitei lepak Manipur na sinduna marputara teruk suba lamta thabung lining mifam amadi lining kon sangabagi thorom mapungpana ngarang pangthokre luching ahan taranithoi haunasang apokpa marup ki naurem chorajitna ichu phiral singkatuna thoromadu haudoki thoramda naurem chorjit luching ahal taranithoi haunasang apokpa marup Yambem Indra Kumar Mitei President Mitei Yelome Kanba Madi Sandokpulup Assam Khangembam Ongbi Janaki Devi Potharaba Adyaksha Jila Parishad Jiribam Amadi Dr. H. Bobby Singh President Malim Mitei Imalupna Mathang Sidna Mifam Mapu Amadi Ikai Kumnajaba Mithung Singh Oina Saruk Jaki Apokpa marup Thausang Masagi Thobu Dharmendra Ningthaujamna Miyamu Taramna Okhi Matungda luching ahal taranithoi haunasang apokpa marup ki Thoburel Laisram Achiba Thoburel Legal Senjam Thongambana Yaipa Pautomki Mars ki tang ani ayuk pung 12 taba matamda Manipur gi khongman okram chuthek Mihuls sanglendagi Mihuls ki thomi 13 na saruk yatuna Assam amadi Tripura gi mafam kaya ta chatuna thang taga mari leinaba puwari gi thizin khongsadama lamthakre Mars ki tang ani dagi Mars ki tang 13 phawba gi khongsada sida sintakpa okram wangamba miteina lamjingba khongsada si Mihuls ki sintak purel okram manglen miteina yaifa thaujal kaloinana lamtha bi ki bani haina Mihuls ki secretary okram wangamba mitei gi paw amada khangalakli Lakliba Mars ki tang 13 da Pradhan Mantri Narendra Modi Silchar da lakadori mahakna Silchar gi mapam amada miyam gi achouba mifam amada saruk yagani Pradhan Mantri gi khongsada sigi damak cheksil tharang lokhat boina Assam gi Water Resources and Public Relations Mantri Piyush Hazarika ngarang Silchar Ramnagar bypass da laktuna mifam pangthokodori ba mapam yengsinkre mahaki khongsada duda Mantri Kaushik Rai Rajya Sabha gi MP Karnatpur Kaista MLA Dipayan Chakrabarti District Commissioner Ayush Garg
Senior SP Partha Pratim Das yauna tongan baloisengi makok thongbo officer sing sharukjaki. Paugi likhun matungina mifamgi matungda Pradhan Mantri na 5 gram Boropani High Speed Highway Express Project Silchar Flyover amasung Pathar Kandita Agriculture College amagi urep uyung tamgani haire. Bangladesh ki tongan mafam sing da leiriba Manipuri singi puari ka sagunari pa mafam sing Manipur dengakna yingsin bi pagaloinana mafam sing asi sengba sagatuna ningthina ngak senbaki tangai phataba leire haina numit mangani gi oiba khongset ama Bangladesh ta chaluraba matung ngarang Tripura gi Agartala da thunglaba Ipak Films Production Manipur gi secretary su oiriba Social and Cultural Activist Rakesh Naurem na phongdokre February gi tang 16 tagi March gi tang 2 phawbagi Numit mangani gi khongset asida saknairaba aiba Jai School Khoirakpam Inat Lainingda Chahi Kuntra Manga Hena Mapunsi Kathoktuna Laklabi Chongtham Sangita Amadi Social and Cultural Activist Rakesh Nauremna Bangladesh ke Naya Patanda Leiriba Laining Thausana Mahi gi Khubam Rani Bazar da Leiriba Iningthau Marjit Amadi Chaurajit na Lairamba Mafam Iningthau Marjit ki Aroiba Yatapham Iningthau Gambir Singhana Lairamba Silhet ki Manipuri Rajbari Amadi Bangladesh ki Bhanubil gi Ima Complex ta leiriba Lamyanba Hizam Irabot ki mitam gi hauzik oiriba pibam sing yinglu bagal hoinana Bangladesh ta leiriba Manipuri singi puwari ga sagonariba mafam sing Manipur lengakna midiang changhaning bagi apamba kaya khongseda dubulu chingkiba Rakesh Naurem na phongdorakle Nongchup Tehran da ngarang chawno pokhai bagi thodok kaya masu thokre masiga loinana Israel na Iran gi tongan mafam sing da leiba lenga ki target sing da nakhata na landa kre Israel gi lalmina lana sida headquarter kaya marom mangan takan kre haina tabi tauri amarom da Tehran dagi Bharat ki mahiru singbo saphagada ba mafam sing da puthorakre Dubai dagi Air India gi flight na Mahiroi Kyamarum Puduna Delhi da Thunglakre Iran gi konungda khudong thiningai oiba pibam hengalakpana maram oiraga Iran da leiriba Bharat ki embassy na Tehran da leiriba Bharat ki mahiroi kaya thar asigi mapanda leiba saphagada ba mafam singda mai pakna puthorakre hairi embassy na makhoida miyam gi khongjenda saruk yadana basu seksilwa thamkre Bharat masa singda tengbangi thaurangi manungchanna passenger chamaga nipumapan namasung operating crew member nipan puba Air India gi ahanba flight ngarang Dubai dagi New Delhi da thunglakre Manipuri Youth Front of Assam Maifa Amadi Pauna Club Rongpur na sinduna numit humni chupna chathagadaba Yauseng Sports Festival lisinganiga kuntaruk Rongpur Part 1 gi sanabungda ngarang hodokre hodokpagi thoramda Pauna Club ki President KH Bishajit Dr. KN Chan Thongam Babahan A Hembabu KH Santi Advocate Phanjobam Loknath Subha Devi Amadi Meena Devina President Chief Guest Amadi Guest of Honor oina daista leitengki thoram gi Chief Guest Dr. KN Chana Maira oklabagi matungda Maira chukatpiduna Yauseng Sports hodokpiki M Robindrana Taram nokpagi warol aduga Thangjam Projena Tharum gi nunggi oiba warol thambiki saruk yakhiba singna sana khonabana hakjang da piba kana bakaya gi matangda pagta kaya pipiki ngarang hodokpo oina 5A side football carom chess na chingbagi masana sing pangthokhi admission haujare adomgi angang singi tamak khwaidagi aphaba mahi tampham Khaidem Thambal Academy Lakhipur Kuman Academy asida class nursery dagi class 8 phawbagi admission laujari experience leiraba oja singna takpi tabiriba mai sang asida smart class ki kuthangda mai masing tabiri loinana mama papa singa hakthengna wari sanaba angang singda midyeng thamduna semba syllabus nimit khudingi physical fitness ki class activity based learning amasung angang singi confidence creativity amasung character semgatpana academy asigi maroi ba thodang oiri Khaidem Thambal Academy Lakhipur Khumanda adomgi angang singbo ngasimak ming chanbiu akupa marol gi tamak mobile number 8404066264 number asida paw phawna biu Barak Tampak ta ihan hanba oina hotel management da bachelor program haure course asi graduation ga equivalent ni course asi tamlaba matung da Ishana Ishabu thabak pijaba ngamali amasung maming leba hotel singda job tobagi khudum chamba lehali any stream da 12 pass tawrba mioi singna course asi tambiba yagani
होटल द थबक तौरिबा एम्प्लॉय सिंगनसु ऑन जॉब ट्रेनिंग ओइना बिवोक होटल मैनेजमेंट डिग्री प्रोग्राम असी तंबिबा यागनी यूनिवर्सिटी ग्रांट्स कमीशन ना रिकॉग्नाइज तौरबा लिंगयास विद्यापीठ यूनिवर्सिटी ना माय पाकलबा सिंगदा सर्टिफिकेट पिबिगनी सर्टिफिकेट असी सरकार की थबक अमदी अवांग बथाकी एमवुक अमुक मखा तमहनबगी दमक भारत अपुंबदा वैलिड ओइगनी जनवरी 2026 सेशन की दमक एडमिशन हौजरे यूनिवर्सिटी असी की ऑथराइज्ड स्टडी सेंटर ओरिबा इलाइट इंस्टीट्यूट ऑफ होटल मैनेजमेंट रानीबारी अंबिकापट्टी ऑपोजिट रामानुज कॉलेज सोचरदा लिंचिन अकुप मरोल की दमकता मोबाइल नंबर 8822890441 दा पाव फाविरउ इंस्टीट्यूट असिगी महिरोय सिंगना सल्चरगी ममिंग लेरबा होटल सागरिका रेजेंसी दा प्रैक्टिकल ट्रेनिंग पिगनी मसिगी दमकता सागरिका रेजेंसी अमसुंग लिंगयास विद्यापीठ यूनिवर्सिटी गा MOU साइन तौखरे लाउथोकचबा अमतंग लमदम असिदा अफवा महिरोय कया पुथोकपगी पांदमदा मखा चथरकपा ओइना A1 ट्यूटोरियल होम फुलरटोलना क्लास 5 तगी क्लास 12 फाउबगी दमक अखनव सब्जेक्ट्स खरगी ओइना अथुवा मतमदा क्लास हौजरगनी हाइरिबा सिदा महिरोय सिंगना खुदोंग चाबा लोबिनबा निंगसिंगजरी अकुप्पा मरोलगी दमक A1 ट्यूटोरियल होम गी मैनेजमेंट गी ओजा सिंगी कॉन्टैक्ट नंबर 9436 118130 नत्रगा 9954054749 नंबर असिदा पाउ फाउनबियो लखीपुर ऑनलाइन चैनल असिबु येंगबिरिबा सिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबा सिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना लाग्रिबा आसाम असेंबली मिखलदा लखीपुर केंद्रदगी कांग्रेस की मिरेप ओइना माइमोम शांति कुमार सिंह बु खलक्रे मरफु 13 सुबा लमता थाबुंग मिफमलेन उधारबोन लोइसंग मसा बादुगोर पांथोक्रे लमता थाबुंग लाइनिंग मिफम जिरिबाम दसु पांथोक्रे आसाम अमदि त्रिपुरादा पुवारी की तिजिन खोंगसेटमा लमथाक्रे लाखलिबा मार्च की 13 प्रधानमंत्री नरेंद्र मोदी सिलचरदा लातुना तोंगन तोंगन प्रोजेक्ट या उरेब उयुंग तमलगनी बांग्लादेश लेरिबा मणिपुरी सिंगी पुवारी के सागोनरी मफम सिंग यंगसिनबिनबा मणिपुर लेंगा की मीडियंग चिंगसिलकले तेहरान दंगरांग मखाताना ईरान की हेडक्वार्टर केयादा इजराइल लांदाख्रे भारत मचा सिंग साफगतबा मफम सिंग पुथोरख्रे अमसुंग माइफा अमदि पाउना क्लब न सिंदुना याउसेंग स्पोर्ट्स फेस्टिवल लिसिंग अनिगा कुंतरुक रोंगपुर दा हुदोख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक चबा ngasi gi oinadi matang asida loijare।